ngasi phongkiba tongan pauchesingda yaukhiba pau khara amadi social media da update tawba pausing puduna lakchari anbada maroiba pau nagasingna sangsinba khongjanggi saro ama oina German road semba yaroi haina bandawriba kaipunda jangi rongmei kangbuna phongdorakli Kamen lokta police na mi phabagi mayokta security force amadi miyamgi marakta chauna mugnaba thokre RK production amadi arambai tingolgi update sing puduna lakchari loinana NIA Thalianlan Mar Faki Babu Kuki Jo Council gi Maikidigi Aningdaba Phongdorakli Kangpopi district ki manung Phauduna Senapati Tamna Chalamba Mioi Ani Police Kanguna Mayang Kanggi Mafum Amadagi Kaloduna Asi Anadi Thoudokta Lagliba September 8 da India ki Anuba Vice President Khalagani Russia ki drone amadi missile attack da Ukraine da Mioi Kunipal hatkre Trump na India amasung Russia gi economy bu asibani haina karem kathainaraga chaikre lamdomasi gi nupi oibi singna mitoktam matoklasi ima ipa ipuna thambiramba phajaraba inat yokhat minasi haina ibenchana phongdoragli Jiribam gi amata ngairaba district hospital sipai singna laisinbadagi patient sing khudong chadaba kaya mayoknare moirang kendra gi MLA thongam shanti bu sagotuna mioi kaya NPP da changlakre Maihau langpok thoktanabagi damakta all gas carrier Manipur state na gas sizinabagi matangda awareness program pangthokre BDF singna changsilamba pen down amadi gun down ri khongjang adu matam kharagi oina handokre Hauji Paul Sandona Amu Pijari Naga Taba Mapam Singda Kuki Changba Tingbagi Khongjang Makhatana Changsili Laingaki Maikidigi Nagagi Apamba Khangbi Duna Thabak Oina Hek Pangthoktriba Phawba Khongjang asi Changsingi Gani Naga Ipa Ipu Singna Thamlamba Lamda Kadaidagi Lakpano Khangdaba Kuki Singna Tawningba Tawbadi Yaroi Lamgi Mapugi Ayaba Yaudana Kuki Singna German Road Tiger Road Lion Road Amata Semba Yaroi Naga area Singda Kuki gi Sub Group ki designated camp Sabasu Yaroi Kuki Singna Oiroidaba Manglan Mangduna Laire Haina Asumna Phongdorakli Okay. Ngasi FNCC Food Hills Naga Coordination Committee Haina it comprises of all the Naga tribe in the foothill of Manipur. Makoina Kauba Ban agitation na say Nongmei Naga Council Manipur as part of the tribe. So obligation amani haina na bansi endorse tawraga ngasi kai phundai jang haiba punji dai so Kuki gi isin inausing gi movement as a restriction tawraga jik lai ribni masi sida na haining badi gi agitation point na di number 1 German road construction na say Kuki militants na initiate tawba construction say yaroi haiba say gi point number 1 ani subada na mass poppy plantation tawri base Naga gi lamda plantation tawri base yaroi haiba Kamen lokta mioi ama Manipur police ki team amana pick up tawba lakpada lamdam adomgi nupi merapai biga chauna muknabagi thodok thokre thodok asi ngarang nungtil pung 3 rom taba matamda thokibani thodok asi gi matangda khunja singna phongdorakpada Meitei Kuki Nongmei kanna kapna ringai matamdadi nongmata ahing lekpi duna miyambu ngak senbagi thabak amata tawbigide tawkiba leite aduga mara leitaba mi ama phanaba honabadadi ahing yarek duna mara leitaba mioi phaba punba tawbasi yamna pangdabagi thawongni Kuki dana Keisu tawba ngamdaba security forcing Meitei dadi thongna yamna phaba sari aikoibu ngayok chapuda yokpa ngagum phaningba matamda phaba punba tawbasi miyam yamna pendi haina nungaitaba phongdoknarakli Kadau samdadi karena telak tau gitu polis kisan telak gitu mana ahing angkan lek gitu aja deh aduh hujung sini mulai nami paham lak pagi dalam tadi ahing lek tanah yang karena sena agak pabiri aja deh maka tarakku pau asidi RK production gi official Facebook account da asumna update toragli hui ama board ka ki 1934 dagi 1933 phawba California gi Sunol da Bosco Ramos ko ba hui ama election kaduna mayor oiki phamsi mahangna sidri phawba pairangki uriba Saktamsi lisingani Nepal da yungkiba mahaki chenjengi ningsing murti aduni California da phawba mungalingai da option thinakre aikhoi kaidose haiba asumna wahang hanglangli makha tarakpada arambai tingol gi update da luchingpure korongamba kumana asumna phongdorali mitop khandoknaba tawsi natradi aikhoi gi tungi yalomi maraibak tambangamde haibada chaurabadi mitop pusinsi hayo hairo
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯈꯟꯗꯣꯛꯄ NRC ꯆꯠꯅꯍꯟꯕ ꯀꯩꯁꯨ ꯄꯥꯝꯂꯣꯏ ꯃꯣꯏ ꯈꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯊꯦꯝꯃꯒ ꯚꯣꯇꯔ ꯃꯁꯤꯡ ꯐꯅ ꯌꯥꯝꯅ ꯐꯪꯅꯕ ꯋꯥꯈꯜ ꯊꯥꯗꯔꯝꯒꯅꯤ ꯀꯥꯏꯗ ꯔꯤꯐ꯭ꯌꯨꯖꯤ ꯂꯩꯕ ꯀꯝꯗꯧꯅ ꯚꯣꯠ ꯈꯣꯝꯍꯧꯕ ꯇꯨꯡꯗ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯈꯟꯊꯗꯕꯗ ꯍꯧꯖꯤꯛ ꯚꯣꯠ ꯀꯥꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯁꯤꯗꯒꯤ ꯁꯣꯛꯂꯛꯀꯗꯕꯗ ꯅꯣꯏꯒꯤ ꯅꯆꯥꯅꯁꯨ ꯅꯇꯨ ꯅꯆꯥ ꯈꯨꯗꯤꯡꯃꯛ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯔꯒ ꯀꯪꯂꯩꯄꯥꯛꯁꯦ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯅꯣꯏꯗ ꯂꯩꯇꯦ इसिंसु पुखरीदगी थक्चरगे लंबीसु सगोलदरा क्षंदरा कराइदनो चटनबा होनजरगे इरेपाक इफुरुप असिबु मांग ताकनबा होनरगलिबा मिटोप मयामसे हाना अमुक्ता खंदोक्तुना तुंगी मिरोलगी दमक्ता कलहोंगनबा रोमदा ओइना कोक थादबियु तोदी पाइप लंबीगी खोंबानगी पॉलिटिक्स कोना तौसी 2026 मथंग चहीदा सेंससनी येनखादना नारोलदा चंगलकपा रिफ्यूजी मयामना सौ सारक्तोरे अदुगा कैसु नतबदा गवर्नमेंट लम हेंजिल्ले हाइदुना थुगाई यखाइबा तौरी तौबियु काइदे तौगदबनी ngasi नोइना थुगाइरिबदुदी सुमनतगी साइजिन छया खर खक्तनी हेंजिलुबगी रिफ्यूजी सिंगदुना खोपजिलगलिबा असिना साइजिन छया नते लंपाक अचौ सिदनी हाइना सीना कमदोबा हाइना सुमना अपडेट पिरगली मणिपुरदा अफबा मरेबाक निंगबा थबक तौबसे अदुम लास्टा अपंगबा ताहनबनी दशा कया लोइनना नमछिनबिबा हैरे सिगुंबदी ममा लेबाक निंजबा सिंगदुदी बोट अमता कहनबिद्रे लावबा याबा लावबिरमलगा अपंगबा सिबिखरेदना हाइना असुमना नुंगाइतना अपडेट तौरगली पाउचीगी पाउसिंग अमुक संदोना पिजरी ममांग चहीगी नवेंबर थादा जिरीबाम डिस्ट्रिक्ट की जगुरा थोरदा अंगांग अहुम नुपी अहुम पुना मियोय तरुक फादुना पुख्रबा मतुंग तमथिना हाटखिबगी थौदोका मरी लैनै हाइना नेशनल इन्वेस्टिगेशन एजेंसी NIA ना थांगलियान लाल मार एलाइस बोया कौबा मियोय अमा फाखिबगी मतंगदा कुकी जॉब काउंसिल की हेडक्वार्टर की माइकैदगी यानिंगदबा फोंदोरगली काउंसिल असिगी इन्फॉर्मेशन एंड पब्लिसिटी सेक्रेटरी गिंजा बेलजोंगना थोखिबा चेरोल अमगी मतुंग इना NIA ना मरालगी मतुंग इना फारे हाइरिबा थांगलियान लाल मार असी मिहात असीगी मरुओइबा कन्फ्रिटर नते महाक असी मिचम अमनी इचम चमजबा मसागी ही चलाइदुना लैजबा मिसक अमनी महाक फाबा हाइबसी अचुंबा नते कुकी जोसिंगी माइकैदा थोखिबा थौदोक असीगी मतंगददी एक्शन अमता लौखत्रि हाइना मराल सिरदुना मियोय खर खंगलगा वायल जथबगी महुता पॉलिटिकल सेटलमेंट अमा पुरक्तुना तुंग कोइबा ओरिजिन अमा पुरउ हाइना असुमना फोंदोरले हौजिक लमदम असिदा थोकलिबा इरांग असिगी मनुंग चन्ना कुकी ना नमना ताबा मफमसिंगदा चंगसिलुबा मैतै मचासिंगना अयामना सीबा नत्रगा थीबा खंगदना लैरिङै चैरक असिदा मैतै मचासिंगी मरक्ता वाखल ताहौदबा नत्रगा लंबी लमांगनदुना चंगसिलुगे तौबदा सिक्युरिटी फोर्सिंगना कलौदुना इमुंग मनुंगी मियोइसिंगदा सिंगनरकपदगी थौदोक कया थोखरबा मतुंगदा ngasisu मैतै मचा अनि सिरमगदबदगी कलौरे हाइरि कांगपोपी डिस्ट्रिक्ट की फाउदुना सेनापति तमना चलंबा मियोइ अनि पुलिस की कांगबुना मयांग खांगी मफम अमदगी कलौरबा मतुंग असोय अंगाम यावदना इमुंग मनुंगी मियोइसिंगदा सिन्नखरे थौदो असिगी मतंगदा प्रेसना फंगबा पावगे मतुंग इन्ना मियोइ अनि अदु अल्टो कार अमदा लाखिबनी मखोय अनि ngarang nungtil pung 12 rom tarakpada पुलिस की कांगबुना मयांग खांगी एरियादा थेंगनबदगी फाजिनदुना थमलबा मतुंग ओसी सेनापति कांगबुना अयुक कंगला तोंबी फावबा थिलकलगा सेकमाई पुलिसदा कोचिनरखिबनी तुंगदा सेकमाई पुलिस की कांगबुना अयुक पुंग 9 मखाइरोम तारकपदा इमुंग मनुंगी मियोइसिंगदा कोचिनरखरबा मियोइ अनि अदुदी अमना लुवांग संगबम गोडाउन मनिंग लेकाइदगी गुरु अरिबम टिकेन शर्मा चही 94 अपोपा गुरु अरिबम तोम शर्मा कोई अदुगा अतोपा मियोइ अदुना लुवांग संगबम मयाइ लेकाइदगी मसागी चही 95 रोम सुरबा मियोइ अमनी हाइरि सेप्टेम्बर 9 की अयुक पुंग 10 दगी नुमिदांग वारम पुंग 5 फावबा इंडिया की अनोबा वाइस प्रेसिडेंट खनबगी मिखल पांगथोलगनी हाइना इलेक्शन कमीशन ऑफ इंडिया की माइकैदगी लाउथोक्रे कमीशन द थोकिबा नोटिफिकेशन अमगी मतुंग इन्ना मिखल असिगी नॉमिनेशन फाइल तौबगी अरोइबा मतम अगस्त 19 नि थंगनब नुमित अगस्त 19 दा स्क्रूटिनी तौगनी अगस्त 15 दा मिरेपजे लौथोपगी अरोइबा नुमित ओइगनी पार्लियामेंट की नोंजु मिफम हौबा नुमित जुलाई 19 दा जगदीप धनकर ना वाइस प्रेसिडेंट की फॉर्म थादोक्रब मतुंगदा अनोबा वाइस प्रेसिडेंट खन्नबगी दमक्ता इलेक्शन कमीशन ना मिखल पांगथोकनब मतम लौथोरकपनी जगदीप धनकर ना फॉर्म थादोक्रब मतुंगदा राज्य सभा की डिप्यूटी चेयरमैन हरिभास नायर ना चेयरमैन की थौपुदुना अपर हाउस की प्रोसीडिंग चथदुना लाखिबनी रशिया की ड्रोन अमदी मिसाइल अटैक दा यूक्रेन दा मियोय 19 हाटख्रे रशिया ना ड्रोन अमदी मिसाइल सिजनदुना यूक्रेन की कोनुंग
Kiev attack chathabada mi kunipal sikre Ukraine gi Interior Ministry na phongdokibagi matung inna laikidraba singi manungda chahi nauriba angang ohum yaukre atopa mioi chama yankai mapal asok apan nangkibaga loinana apartment block amasung amang atha kaya thokre Russian President Vladimir Putin na August Nipal fawagi manungda ceasefire gi wapam ayaba piraktrabadi Moscow gi matakta hena akanba athingba kaya marum thamlagani haina US President Donald Trump na lauthokrabasu Russia na makata na Ukraine gi tongan mafam singda attack chathab leptri report amagi matungina hokhiba ahingda Russia na drone chahumga mapal amasung cruise missile Nepal Kiev city gi tongan ba mafamda kapsilaktuna attack chathaki Ukraine gi air defense system na drone amasung missile khara nongthakta amangata thoganki ba tarabasu mi kungna taba Kiev city gi mafam amada drone missile khara kapsilakibani hare US President Donald Trump na India amadi Russia gi senmitlon bo asiba senmitlon ni haina phongdokiba tarabasu India na di senmitlon gi phibam khwaidagi phaba lebak singi manungda mari chuba mafam kanma ngamle haina lauthokre India da chada kunmanga gi tarif lauthokraba matungda Donald Trump na social media da thadokpa warol amana hai malemda hojik oiragliba phibam asida India amadi Russia na kari karamba thorangching lokhalakpage haibadu thoidokna maru oina laude India amadi Russia gi senmitlon di asibaga pangkak oirabani senmitlon gi phibam ka hena sokchile haina India amadi Russia Trump na hanthaba thakta puthaduna wa ngangkrabasu report amagi matung innadi malemda hojik India na mari suba senmitlon gi phibam khwaidagi phaba lebak ni haina kumja lisingani kunmanga gi data da utli data asigi matung inna India gi gross domestic product GDP $trillion 4.19 oiduna Japan dagi mangjil thare GDP $trillion 30.50 oiri US na makok thang ithang thangna lairi $trillion 19.23 oiri ba China na ani suba amasung $trillion 4.74 oiriba Germany na ahum subada lairi data asigi matung ina kumja lisingani kunthra da India gi gross domestic product GDP $trillion 7.3 yogduna malemgi ahum suba khwaidagi senmilon phaba lebak oiragani hairi India government na sahi asigi June da phongkiba data amagi matung ina kumja lisingani 13 da oiramba phibamdagi kumja lisingani kunmanga da lebak asigi nominous GDP saruk ahum hena wangkalaktuna lupa karor chahum kunthramatoi point ahum yaure hairi lalol etiki matangda India gi pibam soktille haina tramna phongdoklabasu chahi taragi manungda lalol etiki pibam chada humbudra taruki changda phagalle haina report sina phongdokle Khunai asigi sakyeng mingsel oiriba nupi oibisingna mitau tamba toklasi ipa ipuna thambiramba aikoigi phajaraba natsing yokhat minaduna iramdam asi kanminasi haina ireipak inat chanura loina silon isalgi President Tongbram Ibemchana phongdokre waphamasi Manipur Press Club da pangthokpa isalgi kunchuba mapo kumon thorongga mari lenana makatana mahangna phongdokpada lamdamasida leiriba nupi oibi chanura singda mapalamgi sangsilakleba chaphu migi matok tambana maram oiraga lamdamasigi phijet chakcha natki saktamda lining laison khudingmakta Marai Saitarakpagi amadi ahongba kaya lakpadagi kannanaba wakhalon manaba chanura singna punchinduna loop asi semkibani haiki mahangna makatana amuka phongdokpada mapangi matau tamduna iramdamgi chanura singna phijet phigai set charuba aduda mapallamgi miyamna yenglakpa matamda nattaba miyeng amada yenglakpa amadi crime kaya tholokpagi pau aikoi khudingmakna tanari lebak amagi khunai amagi sakyeng mingsel oiriba nupi oibising asi mama amamam oirakadaba maramna isana semdok chaduna migi matok tamba toklasi nat haibasi ahongba naibasu aikhoigi ipa ipu chakthang puthang Thambiramlaba amadi leijaramlaba aikhoigi natki asengba masak ama saktam adu manghandana thamduna yokhatminasi loinana aikhoigi leijariba chana kanglon thaksi khasi naina sakcha yuthakna singbasing asi chattuna iramdam Manipur asi kanminasi haina phongdoki thoromaduda thokchom Ramani President All Manipur Women's Association Welfare and Development Samaj Nupi Samaj Lorembam Nganbi President Amkil amadi Manipurda leriba tongan ba nupi lup singilu singba singsu saruk yake Jiribam district ke Uchatholda leiriba amata ngairaba district hospital asida mari leinaba singdage ayaba yawdaba khangdana security gi kudongchaba loduna CRPF personnel singna lesinbadagi ngasidi sipai thambam sipai gi kem onthokle hairi
loinana marak asida district hospital asigi medical superintendent oiriba Dr. Muhammad Yunus Ali na thokiba notice amagi matungina non patient third patient singna hospital da changba matamda pung nipal gi mamangda aiba cherol piduna changba yagani hairi masida vendor contractors external service personnel organization representatives amadi media personnel sing yauna formal oiba aiba che piduna hospital da changma yagani masigi maru oiba hospital gi environment bu masak phajana lunana amadi secure oina thamnaba pandamda lokotpa thorani hairagli district hospital asidagi fangba source amagi matungina hospital asida Jiribam da irang khara leiba matamda CRPF company ani ahum thamlami adubu sumna escort tawbagi mawongda thamlamani adubu haujikti company gi personnel sing yamna leitrabachu hospital gi mathakta flat singda lesinbana hospital gi environment ta chauna akaiba pire masigi matangda consult authority gi ayaba pibusu leiti hairi masina maram oiraga haujik district hospital asigi repairing gi thabak tawbadasu ayat apan oiduna thabak lepa phawba leire hairi Moirang Kendra da leptana Moirang gi Santibu thajaba amaga loinana Kendra asigi praja maru oina mamangda atopa political party BJP amasung INC da vote pi kiba maru oiba luchingba miyoi kaya Moirang Kendra gi MLA da chogolagli Kwakta Municipal Council KMC gi career taker chairperson Mrs Minarajan Bibi KMC Ward number 7 amasung career taker councillor sing amadi Abdul Karim Abo Ward number 8 MD Haziz Abdul Salam Ward number 3 Mrs Ibetumbi Ward number 9 loinana maru oiba luchingba kayana NPP Moirang block ta thajaba thamduna changlakpabu MLA Santi amasung party gi luchingba sing kaya marumna ikai khumnabaga loinana taram opagi thorom ama Kwakta public hall da NPP Moirang block na sinduna pangthokre All Gas Carrier Agency Manipur State na LPG gas asi matau karamna sijinnagadagai amadi khudong thibadagi karamna section thorangsing lokotgadage haibagi matangda Imphal West District ki manung channa leiba yumnam huidrom makha leikai tera makongda awareness cum training program ama pangthokre training program aduda AGC Manipur State amadi Thongkhong Lakshmi Bazar amunba Mairapaibi ga khusamnaraga yumnam Huidrom makha lekai tera makongda leiba Huidrom Modhuchandra gi mayumda pangthokiba training program awareness thorom aduda AGC Manipur State ki managing manager HS Joy Prakash Meitei na gas sijinaba amadi section thorangi matangda practical ga loinana miyamda sugaina taki thorom aduda Joy Prakash na haibada aikoina chakthong gas asi sijinaba matamda aikoina gas stop aduda problem leiba khudingmak loina thoglakani taglakani adubu aikhoi khanjilludaba amadi khangdabadagi gas pokaibagi thodok asi toina thoklibani maram aduna aikoina kari tawba yabage haibudu miyamda khanganma mathok tai haiki program awareness program aduda yumnam huidrom makha lekai tera makong hokiba tang 13 yum mai chakiba adubusu all gas carrier Manipur State ki maikaidagi nungaitaba phongdoki amadi asigumba training awareness program asi Manipur da lairiba mipung khudikmakta pak channa piduna miyamgi wakhal taminabagi thorum asi pangtokpa mathau tai haina phongdoki awareness program aduda miyamgi nokfadegi artist Happy Rajan yauna khangnariba agency AGC Manipur State ki film assistant oiriba Raje Thoromgi mamangoinana nokningba wari kyasu liduna miyamgi pungning singsinki All Manipur BDF Employee Welfare Association na matam kayagi mamangdagi tanduna lakiba dabi sing lengakna thabakta onthok pidabadagi mayokta ngasidagi hongna matam kaktana gun down amadi pay down khongjang changsingani haina tawramba adu matam karagi oina handokle hirammasigi matangda All Manipur BDF Welfare Association gi Central Committee gi miut chinga Manipur Police ki IGP Zone 1 Themting ngakchangba IPS amasung atei police ki makok thongba Official sing tongan ba district singi SP sing yauna mifam ama pangthoklaba matungda yanaba ama purakpadagi khongjang matam kharagi oina handoknaba phirep asi laukhibani hairi KCP Nongdren Khomba group ki army chief fare security force na haukiba numit nini asigi manungda tongan ba mafamda chathakiba operation da KCP Nongdren Khomba group ki army chief yauna mioi mari fare Faraba KCP Nongdren Khombagi Army Chief adugi mamingna Moirangthem Birmani Meitei chahi 93 kawi Bisnupur district ki Phubala Paton gi
khangpoksang amada leramkibani atopa amana security force na sathakiba operation aduda prepak pro gi telem nawba KYKL gi kaisam Wilson amadi thoksom sanathoi koba mioi ani amasu tongan tonganba mafamsingdagi phagatkhibani makha tarakpa aroiba pauda editorial kalam dagi machang oiba amatang lokachari huranba singi laireibak chendonggi damak namthak tokba sing kanana yengsilebagi hangnadali lebak ama chalaibada government ki tongan tonganba thodang kaya marum lei thodang sing asigi manungda amatang hek matam chana tawhodabada kanagumba kharadadi sathina sohangani miyamda thaknaba aruba ising mai chana thaknaba polam ningthina phanghanlaga afaba government amani haina hektamak lobagi matam oidre asigumba polam sing asidi sungsoi soidana phangpham thoklaba miyoibagi hak amani haina logadabani hak asibu phangandaba haibasidi government adugi asonbadu uchabani kunma thoichuba chahicha asidadi miyoibagi hingbagi punsi mahing wangkhat hanbada changba machak pumnamak phanganbadagi horaga lam amatada awatpa lehanba yadre adubu manipur dadi awatpagi awatpa ngakta ngaire government ki employee singna local club amadi grassroots level da thabak tawriba elected body singna tawgadaba thabak thoram phawba minister MLA singna yokchillaga thabak phaba sabanadi kaidongai desu lebak asi chawkhatpa yaroi aikoi pumnamakna pangthok minagadaba thabak kaya marum leiri lebak thabak sing adugi manungda amatang lokhatpa tarabadi numit khudingi tangai fadana sijinari ba polam singda chendonggi damak potyang tawsinba quality control sungtau tawdaba polam sing arang arak khara makhumda yeksillaga miyamda namthak tawraga tawriba asini state asida mapalamdagi sijinaba polam kayamrom thajilakduna karigumba matamda asengba polam haibadu karino haiba phawba khanglakdaba yaure miyamna chana thangnariba jarda hidakmana asi phawba company amakhaki mingda duplicate mari manga phawba thajilakli karambana asengmano karambana duplicate no haiba khangba ngamdre mamaldi cham manana lawri numit khudingi sijinariba miyoisingdadi mahau manadaba yenglaga asengbani natraga sengdabani haiba khangba ngamli kangkhong anigi engine panba gari singda yamna maru oina sijinariba lubricant singdasu duplicate kayamarum thokli makhumda tu haina tharabasu lubricant makhal asi lupa manga piba packet macha thoi hariba packet asi black da thau yonba kangbuna yamna sijinabadagi hendokladuna oil pump singdasu phongna yole makhal asi gi thau asi hapluba gari adu tha ama ani gi manungda engine khairaga semdaba sungya yararoi masigi maru oiba maramdi machal sudaba makhal gi thau oibanani Nongmei singi lebak oiriba state asida Nongmei singna sijinabani haiduna pusilakliba chemical fertilizer sing asi phawba yawpham thokpa machal suna yaudre haibagi awaba phawba lakpa hore thangai sengbadi state khudingmakki oina chemical fertilizer singi magun changyeng tongnaba state ki oiba laboratory sing amamam thamgadabani